Imphal की Manung Channa Leiba Jnims Blood Center da Ngasi Missionary Saji Mathew Foundation की mangasuba mapokumon thorongeloinena blood donation ke mama pangtukri Kangleipak News Tengbang Love Missionary Saji Mathew Foundation State Blood Transfusion manipur amadi Jnims Blood Center da kusan maduna pangtukiba blood donation ke aduda donor punna kunni thoiromna lemna epiki thoramadu MJSM की स्टेट कोऑर्डिनेटर Ngathim Gobin, MJSM की सीनियर युमनाम इबोहल, MJSM के मेंबर मोइरांगथेम सनायाइमा, KNTL के वाइस प्रेसिडेंट आरामबम बेदना, KNTL की जनरल सेक्रेटरी साइकोम एबी मैटे, KNTL की एग्जीक्यूटिव मेंबर एंड बिशोजित अमदी अतई थोमी कयाना सरुक याखी ngasi epba ki thoram aduga mari leinana Jnims ki SMO Dr. Konsum Shurjitna haikibada KNTL na achouba thodang ama lauduna Missionary Mathew Foundation ki mangarak suba mapokumon ga mari leinana ngasi epba ki thoram asi pangthokpani hairiba epba ki thoram asi da donor sing na piramdiba asina kanagumba blood transfusion ki mathau tawrakpa amadi imung manung miyoi sing na ep nabagi mahut sinina ba leitraba singidamakta achouba mating amadi oigadoribani haiba wafam se mahakna phongdokhi organization anisidagi members sing na lakpiduna blood pbri ngasai ayuk phung tara adwai dagi ni khoi na hojaba se hol phog de lakpiri ba voluntary donor sing na pbri ba isina kana gumba apagi blood transfusion yamna darkar leiraba aduga imung manungi oinadi sinbinaba mi matik chana leitaba adugumba natraga khudaki oiba yamna hekapa accident kumba trauma gumba ga mari lena blood transfusion darkar leiba singdugi punchikan bada chogu mateng oigadoribani mayamna pibiriba ising asi koina koigi lab da component semda sagani aduga packed red blood cell platelet adagi plasma ahum ji thokna donation amamamna mi ahum gi punchikan bagi adugumba khudong sabadu phangadoribani hairiba numit asinda foundation day asiga mari lena organization sing asibu blood center gi maikai dagi nungai ba phongdok sari loinana blood donate to biram bagi damakta miyam gi mohut sinjaraga thagat pasu phongdok sari